ꯄꯣꯗꯣꯛ ꯁꯧꯕ ꯂꯩꯔꯝꯃꯦ ꯂꯥꯕ ꯑꯅꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯂꯥꯕ ꯉꯥꯛꯇ ꯆꯥꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯣꯟꯁꯨ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯕ ꯅꯨꯡꯉꯥꯏꯇꯕ ꯐꯖꯅ ꯑꯣꯠꯂꯦ ꯖꯞ ꯖꯞ ꯂꯥꯎꯅ ꯁꯦ ꯁꯨꯝ ꯇꯧꯔꯗꯤ ꯁꯨꯝ ꯇꯧꯔꯗꯤ ꯃꯣꯏꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯕꯤꯁꯅꯨꯄꯨꯔ ꯁꯥꯏꯠꯇꯅꯤ ꯑꯩ ꯆꯦꯅꯦꯜꯗ ꯌꯥꯎꯍꯜꯂꯛꯀꯦ ꯏꯃꯥꯟꯅꯕꯒꯤ ꯐꯥꯔꯝꯗꯅꯤ ꯉꯁꯤ ꯌꯥꯎꯁꯪꯒꯤ ꯆꯥꯛ ꯆꯥꯅꯗꯨꯅꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯇꯧꯔꯒ ꯌꯥꯎꯁꯪ ꯅꯨꯃꯤꯠ 4ꯅꯤ ꯆꯝꯕꯅꯤ ꯗꯦꯠ 6 ꯃꯥꯔꯆ 2026ꯅꯤ ꯇꯤꯜꯍꯧ ꯊꯥ ꯂꯩꯔꯝꯃꯦ ꯍꯪꯒꯥꯝ ꯃꯄꯥꯟ ꯉꯥꯛꯇꯅꯤ ꯉꯥ ꯐꯥꯝꯅꯤ ꯏꯃꯥꯟꯅꯕꯒꯤ ꯑꯃꯨꯛ ꯃꯅꯨꯡ ꯆꯪꯂꯨꯔꯁꯤ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯏ ꯉꯥꯅꯨ ꯑꯣꯏꯅ ꯆꯥꯅꯗꯨꯅꯤ ꯐꯖꯔꯦ ꯖꯒꯥꯗꯤ ꯁꯤꯅ ꯇꯤꯜꯍꯧ ꯑꯆꯧꯕ ꯃꯥꯜꯂꯦ ꯍꯤꯡꯒꯣꯜꯁꯨ ꯀꯣꯏ ꯅꯥꯀꯟꯗ ꯁꯤꯁꯨ ꯉꯥ ꯐꯥꯝꯅꯤ ꯁꯤꯅ ꯍꯋꯥꯏ ꯊꯥꯛ ꯁꯤꯗꯁꯨ ꯇꯤꯜꯍꯧ ꯃꯆꯥ ꯊꯥꯔꯦ ꯁꯤ ꯂꯩ ꯁꯤꯗ ꯆꯥꯗꯨꯅꯤ ꯏꯃꯥꯟꯅꯕ ꯍꯣꯏꯒꯤ ꯁꯪꯅꯤ ꯇꯨ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯏ ꯄꯨꯖꯥꯔꯤ ꯁꯤ ꯂꯩ ꯑꯁ ꯐꯖꯔꯦ ꯉꯥꯅꯨ ꯀꯌꯥ ꯚꯥꯏ ꯑꯁ ꯉꯥꯅꯨ 4ꯅꯦ ꯐꯖꯔꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯄꯣꯗꯣꯛ ꯁꯧꯕ ꯂꯩꯔꯝꯃꯦ ꯂꯥꯕ ꯑꯅꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯂꯥꯕ ꯉꯥꯛꯇ ꯆꯥꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯣꯟꯁꯨ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯕ ꯅꯨꯡꯉꯥꯏꯇꯕ ꯐꯖꯅ ꯑꯣꯠꯂꯦ ꯖꯞ ꯖꯞ ꯂꯥꯎꯅ ꯐꯖꯔꯦ ꯁꯥꯁꯨ ꯁꯤꯅ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯅꯕꯒꯤꯅꯤ ꯁꯨꯔꯦ ꯎꯇꯤ ꯑꯁꯪꯕꯁꯨ ꯑꯗꯨꯝ ꯃꯍꯥꯎ ꯂꯩꯕꯅꯤ ꯆꯥꯕꯗꯁꯨ ꯌꯥꯝꯅ ꯐꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯍꯋꯥꯏꯁꯨ ꯃꯨꯁꯣꯔꯤ ꯅꯠꯇ꯭ꯔꯣ ꯚꯥꯏ ꯑꯃꯁꯦ ꯇꯛꯇꯛꯀ ꯍꯥꯞꯄ ꯆꯦꯡ ꯊꯥꯒ ꯎꯇꯤ ꯑꯁꯪꯕꯗꯐꯖꯅ ꯃꯍꯥꯎ ꯂꯩꯔꯅꯤ ꯁꯪꯉꯒ ꯐꯖꯔꯦ ꯁꯤꯅ ꯎꯇꯤ ꯑꯁꯪꯕ ꯉꯥꯅꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯃꯆꯨ ꯀꯩꯀꯥ ꯊꯥꯛꯄ ꯍꯧꯔꯦ ꯄꯣꯗꯣꯛ ꯂꯥꯎꯅ ꯁꯧꯋꯦ ꯎꯇꯤ ꯑꯁꯪꯕꯁꯦ ꯅꯠꯇ꯭ꯔꯒ ꯌꯥꯒꯗꯕ ꯑꯃꯗꯤ ꯂꯩ ꯃꯣꯏ ꯑꯥꯗ ꯍꯥꯏꯐꯦꯠ ꯇꯧꯍꯜꯂꯦꯗꯅ ꯍꯥꯎꯋꯦ ꯆꯥꯎꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯈꯥꯡ ꯉꯝꯗꯦ ꯇꯦꯁ ꯇꯧꯅꯕꯒꯤ ꯈꯔ ꯀꯣꯊꯔꯦ ꯆꯥꯅꯕ ꯍꯧꯅꯔꯦ ꯑꯩꯁꯨ ꯍꯥꯎꯇꯦ ꯇꯧꯁꯜꯂꯒꯦ ꯍꯥꯎꯇꯦ ꯇꯧꯁꯜꯂꯣ ꯃꯌꯥꯝ ꯐꯖꯔꯦ ꯎꯇꯤꯗꯤ ꯁꯣꯛ ꯑꯃꯨꯛ ꯇꯧꯈꯤꯅꯤ ꯐꯖꯔꯦ ꯉꯥꯅꯨꯗꯤ ꯑꯃꯨꯛ ꯇꯦꯁ ꯇꯧꯅꯕꯒꯤ ꯈꯔ ꯀꯣꯊꯔꯦ ꯐꯖꯔꯦ ꯎꯇꯤ ꯑꯁꯪꯕꯁꯨ ꯃꯨꯜꯂꯦ ꯁꯤꯅ ꯊꯣꯡꯕ ꯐꯅꯤ ꯁꯤꯅ ꯎꯇꯤ ꯑꯁꯪꯕ ꯆꯥꯅꯕ ꯍꯧꯈ꯭ꯔꯦ ꯐꯖꯔꯦ ꯍꯥꯎꯇꯦ ꯌꯥꯒꯗ꯭ꯔꯣ ꯁꯦ